ngasi fongkiba tungan manipuri sifong singdigi maroibi I pausing khongasaraga manipur top channel gi maikedi myamda thamjagi ahanbada sanalaiba poksi digi lokhosaraga manipur gi lofom khaibuk amarum laikrak satuna law lok loidore climate change ki saitheng kumgi nong supam thopo sang digi tangkhai hantakre lamdam asida nungju nungsa gi khal sauna ohongba lakliba sigi saruk ama oina sai sigi nungju thagi matamda nong lik na subadagi state asigi lofam khaibuk ama laikrak satuna phau lok loidore Directorate of Environment and Climate Change dagi phangba data gi matungina nongju thagi oina hokiba sai yangkai asida July tha si state asida nong mm 235 ki sang suduna laki adubu sai si go ni suknatagi mm 122 tamak suduna mauksa gi sang dagi tangkai amaram hantare June thagi oina di sangsata mm 250 gi sang da adumak suba thengnari adubu April tha pre-monsoon gi matamda hokiba sai yangkai gi record mm 180 digi 200 phaw gi sang da surambadu sai si go ni di mm 258 ki mathak su khiduna flash blood thoknabagi asobu maram moi khari saira sida lamsang assembly constituency amasung konthawjum assembly constituency ki manung sanmada leibi yamlaba lawfam haibidi lawpari lising yang khairo nong likna subuna maram moiraga ising phangdabadagi laikrak satpadagi law loklai dore laikrak salaba lawfam singadu assembly constituency ani sina konba maklang gram panchayat ngairangbam gram panchayat amasum awang khunau gram panchayat ki manungda leiba lawfam singni lawfam singadudi maklang gp gi bihu lokon maharani lokon thangapat lokon kharam lokon luker mani lokol sangai thel mamang lokon karong makha lokon guruji lokon amasum haibi loktagi kuthap hobi lokoni ngairangbam gp gi oina kang lokon dawbi lokon khalon lokon ningtham lokon ningthopali lokon pauna tabi lakon ngairangbam pat lakon luwangbam lakon khaidem kharau lakon lukham nau lakon pungkhong lakon amadi luwang lusam lawdi lakon singni loina awang khunau gp gi oina awang khunau maning lakon khuyum lakon maklang mamang lakon singmi lokpham singni hairibo lokpham singasi dangasi lawmi miyam amadi lawmi singa loina na yengslubada laikrak lawna satuna leiram amadi hauriba phau pambi singa dusu masa pokpangamdana segai duna leiramba thengnarakibani masina maram oiraga lawkham sing aduda law uzariba lawmi sing kummasigi law loklaroi khanbada aduki matik thamoi sukna leiri hiramasigi matangda bihu lakon star shape and land protected committee gi president khuraizan ram singana paumi sing hai hauji state asida nong likna subadagi lawpham ayamba laikrak sale maru oina lamsang amasum konthaujam ac gi manung chanba ngairangbam gp gi lawpham pari lising kun maklang gp na konba lawpham pari lising taramasum awang khunau gp na konba lawpham pari lising tararam henbada ising amata laitabadagi laikrak launa satlibasi lawmi miyam gi lebak thiba mani yam laba lawpham sing asida ising phangdabadagi lawmi singna thengnari bu kudong sadaba sing asi pawba lenga ki mari leinaba department gi official amatana laktuna yengsin bibasu leitri maike songi miyam gi marueba sentok lambi si law singbuda oiribani law uzaraga masa masusing mai tamhanba imung puba madi sai ama sana na ba phau pashinjagada badu sai sigoinadi ising phangdabana arema tare phiba masida lainga ki mari leinaba singna lakadoribu kum masigi oina lomi sing hingba ngamnaba pambai ama sinbiu loinana lainga ki maikedi gi pangbe ba mating pangbiu kum masigi oina law sandok liba lapu singna su lakon sigi oina lomi singdigi lawsa lawbigano hanis pau sna makatana phongdorakli Atopa paw madana Assam da awang nungpuki freedom fighter nipan gi mitam khinkre Rani Gaideliubu Nagaland gi freedom fighter oina saktakre India na ningtamak phanglakpa sai humdraga mga subagi thorongga mari lainan leibak sin matungna pangthokliba Azadi ka Amrit Mahotsav ki saruam oina Assam da Amrit Udayan hain mingthon ba awang nungpuki state nipan gi freedom fighter nipan gi mitam haukiba lepa pupanumita Assam ki minister Dr. Himanta Biswa Sarmana maikum hangdoktuna sangakre Guwahati gi Hengrabari area da biga taragamari park sauna semgaliba Amrit Udyan park asi sabada puna lupa crore taragamari ga point mark ga matui sangkip khilliba mitam singasi matam amada awang nungpoki marebak ningba athabu singna British ki mek to utkiba matik mathauna singa dubu singthabu oina park asida khinkibane haidi
ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯀꯥꯎꯗ ꯄꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯈꯤꯕ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯤꯌꯨꯕꯨ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯃꯑꯣꯡꯗ ꯅꯥꯒꯥꯂꯦꯟꯒꯤ ꯐ꯭रीडꯝ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯃꯤꯇꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ꯫ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯤꯌꯨꯒꯤ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯁꯥꯒꯤ ꯃꯃꯤꯡ ꯏꯕ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯃ ꯊꯦꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯁꯤꯗ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯤꯌꯨꯒꯤ ꯃꯤꯡ ꯃꯈꯥꯗ ꯅꯥꯒꯥꯂꯦꯟ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯅꯥꯒꯥꯂꯦꯟꯒꯤ ꯐ꯭रीडꯝ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯁꯛꯇꯥꯛꯂꯤ꯫ ꯂꯣꯏꯅꯅ ꯒꯥꯏꯗꯤꯟꯂꯤꯌꯨ ꯄꯥꯟꯃꯩ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯤꯌꯨ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 1815ꯗꯒꯤ ꯏꯪ 1869 ꯐꯥꯎꯕ ꯍꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯒꯥ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯉꯩ ꯀꯨꯝꯖꯥ ꯏꯪ 1892 ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯛꯈꯤ꯫ ꯇꯨꯡꯗ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ ꯏꯪ 1898ꯗ ꯊꯥꯗꯣꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯁꯨ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯏꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯤꯌꯨꯕꯨ ꯅꯥꯒꯥꯂꯦꯟꯒꯤ ꯐ꯭रीडꯝ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯁꯛꯇꯥꯛꯂꯛꯄ ꯑꯁꯤꯗ ꯃꯤꯇꯝ ꯑꯁꯤꯒꯤ ꯐꯣꯇꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯗꯣꯔꯛꯄ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯕꯨ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯑꯃꯗꯤ ꯎꯍꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝ ꯀꯌꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯀꯣꯏꯔꯦꯡꯁꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯤꯇꯝꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯦꯠꯄ ꯅꯦꯝ ꯄ꯭ꯂꯦꯠꯇ ꯃꯍꯥꯛ ꯀꯨꯝꯖꯥ ꯏꯪ 1953ꯗꯒꯤ ꯏꯪ 1992 ꯐꯥꯎꯕ ꯍꯤꯡꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ ꯏꯪ 1992ꯗ ꯊꯣꯛꯈꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯄꯨ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯕ꯭ꯔꯤꯇꯤꯁꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯅꯁꯨ ꯏꯔꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯃꯅꯤꯄꯨꯔ ꯂꯥꯟꯃꯤꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯆꯌꯦꯠꯅꯕ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝꯒꯤ ꯐ꯭रीडम फाइटर ꯁꯝꯕꯨꯗꯟ ꯐꯣꯡꯂꯣꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯑꯁꯥꯝꯒꯤ ꯗꯤꯃꯥ ꯁꯥꯎꯊ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯣꯡꯈꯣꯔꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1932ꯗ ꯕ꯭ꯔꯤꯇꯤꯁꯅ ꯀꯁꯥꯔꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛ ꯂꯧꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ ꯏꯪ 1983ꯗ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯂꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯦꯡꯂꯣꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯨꯝꯖꯥ ꯏꯪ 1939ꯗ ꯃꯇꯝ ꯑꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯐ꯭रीडम फाइटर ꯃꯣꯖꯦ ꯕꯤꯔꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯑꯔꯨꯅꯥꯆꯜꯒꯤ ꯅꯦꯄꯥꯅꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯥꯔꯤ ꯚꯤꯂꯦꯖꯇ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯇꯝꯂꯛꯈꯤꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯥꯝꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯕ ꯏꯇꯠ ꯇꯠꯇꯅ ꯆꯠꯄꯗꯒꯤ ꯑꯍꯦꯟꯕ ꯂꯧꯁꯤꯡ ꯀꯌꯥꯃꯔꯨꯝ ꯇꯥꯟꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯄꯨ ꯑꯁꯥꯃꯤꯁ ꯃꯔꯣꯜ ꯍꯩꯍꯜꯂꯛꯄꯗ ꯅꯠꯇꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯃꯨꯚꯃꯦꯟꯠꯗ ꯑꯆꯧꯕ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧꯃꯤ ꯑꯃ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯝꯈꯤ꯫ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝꯒꯤ ꯔꯥꯅꯤ ꯔꯨꯏꯄꯨꯂꯤꯌꯥꯅꯤꯒꯤ ꯃꯤꯇꯝꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯖꯣꯔꯥꯝꯒꯤ ꯗꯦꯟꯂꯨꯡ ꯚꯤꯂꯦꯖꯀꯤ ꯆꯤꯞ ꯑꯃ ꯑꯣꯏꯅ ꯂꯥꯟ ꯍꯧꯔꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯛꯀꯤꯝꯒꯤ ꯍꯦꯂꯦꯟ ꯂꯦꯞꯆꯥ ꯁꯥꯕꯤꯇ꯭ꯔꯤ ꯗꯦꯕꯤꯒꯤ ꯃꯤꯇꯝꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯆꯔꯈꯥ ꯑꯦꯟ ꯈꯥꯗꯔ ꯃꯨꯚꯃꯦꯟꯠꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯁꯨ ꯎꯅꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕꯤ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯒꯥꯟꯙꯤꯅ ꯁꯥꯕ꯭ꯔꯥꯃꯇꯤ ꯑꯥꯁ꯭ꯔꯝꯗ ꯀꯧꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯁꯤ ꯄꯤꯕꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯀꯩꯁꯨꯝꯁꯪꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯑꯃꯒꯤ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯑꯃꯁꯨꯡ ꯀ꯭ꯋꯤꯠ ꯏꯟꯗꯤꯌꯥ ꯃꯨꯚꯃꯦꯟꯠꯅꯆꯤꯡꯕ ꯈꯣꯡꯖꯪ ꯀꯌꯥꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯕꯤꯗ꯭ꯔꯣꯍꯤ ꯔꯇꯟꯃꯅꯤ ꯔꯤꯌꯥꯡꯒꯤ ꯃꯤꯇꯝꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯋꯥꯈꯜꯂꯣꯟ ꯁꯟꯗꯣꯛꯄꯗ ꯂꯧꯔꯝꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯁꯤ ꯈꯤꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯘꯥꯂꯌꯥꯒꯤ ꯌꯨ ꯇꯤꯔꯣꯠ ꯁꯤꯡꯍꯥ ꯁ꯭ꯌꯥꯝꯒꯤ ꯃꯤꯇꯝꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1992ꯗ ꯄꯣꯛꯂꯒ ꯀꯨꯝꯖꯥ ꯏꯪ 1935ꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯈꯥꯁꯤ ꯍꯤꯜꯁ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯅ ꯆꯥꯎꯅ ꯂꯥꯟꯊꯦꯡꯅꯈꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯅꯥꯟꯊꯣꯔꯛꯂꯦ, ꯇ꯭ꯔꯛ ꯑꯗꯨꯗꯤ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯗꯒꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯈꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯈ꯭ꯔꯦ꯫ ꯇ꯭ꯔꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯊꯕꯛ ꯑꯁꯤꯗ हाईवे असिदा ड्राइवर फाब सेल मुनबगी थबकसिंग थिंगनब लेंगांगना थबक लौखटपियु हाइना ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियंस की मेकेडी लेंगा की पुनिंग सिंगसिंगखि यूनियन असिगी ऑफिस तंग असि पाउमिसिंग उनबदा सेक्रेटरी माइमोम अनिल मितैन हाय
ꯍꯧꯈꯤꯕ ꯑꯣꯒꯁ 22ꯗ ꯖꯤꯔꯤꯕꯝꯗꯒꯤ ꯄꯣꯇꯥꯁ ꯍꯥꯔ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛ MM018842 ꯑꯁꯤ ꯇꯨꯄꯨꯜ ꯑꯃꯁꯨꯡ ꯀꯣꯠꯂꯦꯟꯒꯤ ꯃꯔꯛꯇ ꯂꯩꯕ ꯏꯁꯤꯡ ꯁꯣꯛꯐꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯥꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯥꯝꯂꯒ ꯗ꯭ꯔꯥꯏꯚꯔ ꯁꯒꯣꯜꯁꯦꯝ ꯑꯃꯨꯕꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯄꯗꯒꯤ ꯌꯨꯅꯤꯌꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯅꯦꯗꯒꯤ ꯂꯧꯔꯨꯔꯦ꯫ ꯒꯥꯔꯤ ꯑꯗꯨꯗꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯍꯥꯔ ꯄꯨꯔꯛꯈꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯊꯧꯅꯥꯎꯖꯝ ꯏꯕꯣꯍꯜ ꯀꯧꯕ ꯑꯃꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯅꯤꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇ ꯗ꯭ꯔꯥꯏꯚꯔ ꯐꯥꯔꯒ ꯄꯨꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ 4-5ꯔꯛ ꯁꯨꯔꯦ꯫ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯇ ꯗ꯭ꯔꯥꯏꯚꯔ ꯐꯥꯗꯨꯅ ꯄꯨꯔꯒ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡ ꯂꯧꯊꯣꯛꯍꯧꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯅꯝꯗꯨꯅ ꯐꯥꯕ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯤꯡꯕꯤꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯍꯟꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯂꯩꯕꯅ ꯂꯩꯉꯥꯛꯅ ꯃꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯅꯨꯡꯕ, ꯇꯨꯄꯨꯜ ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝ ꯀꯌꯥꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯐꯥꯕ ꯁꯦꯜ ꯃꯨꯟꯕ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯐꯖꯤꯜꯂꯨꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕ ꯎꯆꯤꯋꯥ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯒꯣꯜꯁꯦꯝ ꯑꯃꯨꯕ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁ ꯅꯤꯂꯃꯗꯣꯞꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯍꯥꯛ ꯍꯧꯈꯤꯕ ꯑꯣꯒꯁ 22ꯒꯤ ꯑꯌꯨꯛꯇ ꯖꯤꯔꯤꯕꯝꯗꯒꯤ ꯄꯣꯇꯥꯁ ꯍꯥꯔ ꯄꯨꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯌꯥꯔꯛꯇꯕꯗꯒꯤ ꯉꯥꯏꯍꯥꯛ ꯁꯦꯝꯂꯕ ꯃꯇꯨꯡ ꯏꯝꯐꯥꯜ ꯇꯝꯅ ꯊꯧꯔꯛꯄꯒꯤ ꯀꯣꯠꯂꯦꯟ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯈꯔ ꯍꯦꯟꯅ ꯋꯥꯠꯂꯤꯉꯩꯒꯤ ꯃꯐꯝ ꯑꯃꯗ ꯃꯔꯨꯇꯤ ꯀꯥꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯈꯥꯝꯖꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨ ꯊꯩꯔꯒ ꯆꯠꯅꯕ ꯈꯨꯠꯅ ꯏꯪꯒꯤꯠ ꯄꯤꯔꯨꯕ ꯃꯇꯝꯗ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ 3ꯅ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯨ ꯃꯨꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯀꯥꯔ ꯑꯗꯨꯅ ꯅꯝꯁꯤꯜꯂꯒ ꯐꯥꯔꯒ ꯄꯨꯈꯤ꯫ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯃꯨꯟꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯋꯥꯡ ꯈꯨꯜ ꯐꯥꯎꯕ ꯄꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯂꯧꯇꯥꯡꯁꯪ ꯑꯃꯗ ꯈꯨꯠꯈꯣꯡ ꯄꯨꯜꯂꯒ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯒ ꯎ ꯑꯃꯗ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯊꯝꯈꯤ ꯑꯃꯁꯨꯡ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯕꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯛꯎ ꯌꯥꯈꯤꯗꯦ꯫ ꯐꯥꯕꯒꯤ ꯃꯔꯝ ꯍꯪꯕꯗ ꯒꯥꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯃ ꯂꯩꯕꯒꯤꯅꯤ, ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯐꯥꯎꯕ ꯆꯠꯄ ꯌꯥꯔꯣꯏ, ꯅꯥꯟꯊꯣꯛꯀꯦ ꯈꯜꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯦꯟꯈꯤ꯫ ꯃꯍꯥꯛ ꯑꯣꯒꯁ 22 ꯑꯃꯁꯨꯡ 23 ꯑꯁꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯣꯒꯁ 24ꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯐꯝ ꯑꯃꯗ ꯄꯨꯈꯤ꯫ ꯃꯍꯥꯛꯅ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯔꯦ, ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯊꯝꯂꯒ ꯄꯣꯊꯥꯅꯕ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯦꯟꯈꯤ꯫ ꯃꯍꯥꯛ ꯋꯥꯃꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯛꯄꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯧꯕꯗ ꯀꯅꯥꯃꯠꯇꯅ ꯈꯨꯝꯂꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯆꯦꯜꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯕ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ꯫ ꯄꯨꯡ ꯑꯃꯔꯣꯝ ꯂꯩꯔꯒ ꯌꯦꯡꯕꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯄꯤꯕ ꯂꯥꯏꯇꯔ ꯌꯥꯎꯕ ꯃꯩꯈꯦꯠ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯄꯨꯕꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯀꯦꯝ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯄꯗ ꯀꯦꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅꯔꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯐꯥꯟ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯝꯂꯒ ꯂꯩꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯌꯨꯝꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯃꯗ ꯅꯣꯅꯦ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯏꯝꯐꯥꯜꯗ ꯌꯨꯅꯤꯌꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯅ ꯉꯁꯤꯗꯒꯤ ꯈꯣꯡꯖꯪ ꯍꯧꯒꯗꯧꯔꯤ꯫ ꯃꯤꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ST ꯂꯤꯁꯇ ꯌꯥꯎꯍꯟꯅꯅꯕ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ST DCMꯅ ꯍꯌꯦꯡꯗꯒꯤ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯀꯃꯤꯇꯤꯅ ꯆꯍꯤꯁꯤꯒꯤ ꯖꯨꯂꯥꯏ 10 ꯑꯃꯁꯨꯡ ꯑꯣꯒꯁ 2ꯗ ꯃꯊꯪꯁꯤꯟꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯅꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ST ꯂꯤꯁ ꯌꯥꯎꯍꯟꯅꯅꯕ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯑꯊꯨꯕꯗ ꯂꯤꯁ ꯑꯁꯤꯗ ꯆꯜꯍꯟꯅꯕ ꯍꯣꯠꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ चंगसिंगनी अदुगा था असिगी तरागी मतुंगदा लेबाक मियामदा खंगनगनी हाइरेन पाउसना पल्ली अमरोमदना गार्बेज ट्रकतगी ताहौबा अमोटपना मी हालमदौरे फ्लाईओवर ब्रिज मथक्ता अमोट अकाई पुबा गार्बेज ट्रकतगी ताहौबा फताहौदी सिंगना मरम ओरगा ओवर ब्रिज असिदा गाड़ी मसा थौदुन लाको मियोमा एक्सीडेंट होक्रे का हेना असो अपनदि याहुद्रे
ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯐꯠꯇ ꯍꯥꯎꯊꯤ ꯈꯣꯝꯂꯨꯔꯒ ꯂꯥꯛꯄ ꯒꯥꯔꯕꯦꯖ ꯇ꯭ꯔꯛ ꯑꯃꯗꯒꯤ ꯁꯤꯃꯦꯟ ꯕꯦꯒꯇ ꯍꯥꯞꯄ ꯑꯃꯣꯠꯄ ꯈꯔ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯕꯤꯇꯤ ꯄꯥꯛꯂꯣꯝꯗ ꯊꯪꯕ ꯃꯥꯏꯀꯩꯗ ꯇꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯔꯥꯈꯥꯎ ꯑꯗꯨ ꯇꯥꯇꯥ ꯗꯤꯄꯔ ꯑꯃꯅ ꯇꯛꯄꯗꯒꯤ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯇꯨꯡꯗ ꯂꯥꯛꯄ ꯑꯦꯛꯇꯤꯚꯥ ꯑꯃꯅ ꯊꯧꯖꯤꯜꯂꯨꯕꯗꯒꯤ ꯑꯦꯛꯇꯤꯚꯥ ꯊꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ IMC ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯣꯚꯔꯕ꯭ꯔꯤꯖꯇ ꯆꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯥꯅꯨꯄꯤ ꯐꯝꯂꯥꯅꯕ ꯃꯄꯥ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯀꯅꯤ ꯇꯥꯕꯅ ꯃꯤꯌꯥꯝꯅ ꯁꯤꯕꯤꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯃꯁꯥ ꯃꯇꯣꯝꯗ ꯍꯨ ꯊꯛꯇꯨꯅ ꯁꯤꯖꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯑꯀꯣꯏꯖꯝ ꯏꯕꯨꯡꯉꯣ ꯑꯦꯂꯥꯏꯁ ꯕꯨꯡꯄꯥ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒꯅꯤ ꯇꯥꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ JACꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯀꯣꯔꯠꯇ ꯊꯣꯝꯖꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯈꯨꯠꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯒꯤ ꯀꯟꯚꯦꯅꯔ ꯑꯀꯣꯏꯖꯝ ꯑꯣꯡꯕꯤ ꯆꯤꯇ꯭ꯔꯅ ꯍꯥꯏ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯃꯥꯟ ꯂꯧꯅꯕꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯅꯤ ꯇꯥꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃꯁꯨꯡ JACꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯀꯣꯔꯠꯇ ꯊꯣꯝꯖꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯇꯨꯅ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯔꯠꯇ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀꯨꯔꯤꯇꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯇꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯦꯁ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯑꯊꯨꯕꯗ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯄꯦꯟꯗꯦ ꯍꯥꯏꯅꯁꯨ ꯄꯟꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ IRBꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇꯕꯒꯤ ꯕꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ 10 ꯑꯃꯁꯨꯡ 11 ꯁꯨꯕ IRBꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯀꯧꯈꯤꯕ ꯃꯅꯤꯄꯨꯔ ꯕꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯄꯤꯗꯅ ꯑꯃꯁꯨꯡ ꯑꯣꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯃꯐꯝ ꯈꯔ ꯌꯥꯎꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯌꯔ ꯃꯩ ꯊꯥꯕ ꯎ ꯋꯥ ꯄꯩꯁꯤꯟꯗꯨꯅ ꯊꯤꯡꯕꯅꯆꯤꯡꯕꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤꯕ ꯑꯀꯟꯕ ꯉꯥꯛꯁꯦꯜ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯕꯤꯗꯦꯟꯁ ꯂꯩꯇ꯭ꯔꯤꯉꯩꯗ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯕ ꯌꯥꯅꯤꯡꯗꯦ L. ꯖꯌꯟꯇꯀꯨꯃꯥꯔ ꯍꯟꯗꯛꯀꯤ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯑꯣꯔꯤꯖꯤꯅꯦꯜꯁ ꯑꯣꯅꯔꯁ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁ ꯑꯣꯔꯤꯖꯤꯅꯦꯜꯁ ꯑꯣꯏꯕ ꯐꯣꯔꯆꯨꯅꯔꯁ ꯒꯥꯔꯤ ꯑꯃ MN06LA 3456 ꯑꯁꯤ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯂꯥꯡꯄꯣꯛꯂꯥꯛꯐꯝ ꯖꯌꯟꯇꯀꯨꯃꯥꯔꯒꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯂꯦꯛꯁꯟ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕꯗꯒꯤ ꯌꯣꯟꯈꯤꯕꯅꯤ ꯍꯥꯏꯅ ꯂꯥꯡꯄꯣꯛꯂꯥꯛꯐꯝ ꯖꯌꯟꯇꯀꯨꯃꯥꯔꯅ ꯉꯁꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2018ꯗꯒꯤ ꯂꯩꯔꯛꯄ ꯒꯥꯔꯤ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯁꯂꯥꯝ ꯈꯦꯂꯦꯟꯁ ꯑꯄꯣꯛꯄ ꯁꯂꯥꯝ ꯕꯣꯕꯤ ꯇꯤꯟꯁꯤꯠ ꯔꯣꯗ ꯈꯨꯔꯥꯏ ꯀꯣꯡꯄꯥꯜ ꯆꯤꯉꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯌꯣꯟꯈꯤꯕꯅꯤ꯫ ꯒꯥꯔꯤ ꯑꯁꯤ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯆꯠꯅꯒꯗꯕ ꯁꯦꯜ ꯗꯤꯠ ꯑꯃꯗꯤ ꯑꯦꯐꯤꯗꯦꯕꯤꯠꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯃꯁꯤꯗ ꯒꯥꯔꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯌꯣꯟꯈ꯭ꯔꯁꯨ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯝ ꯈꯔ ꯊꯦꯡꯊꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯂꯩꯈ꯭ꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯤꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯈꯔ ꯊꯦꯡꯊꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯂꯩꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯕꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯈꯤ꯫ ꯌꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯂꯦꯛꯁꯟꯁꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯎ ꯑꯃ ꯐꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯕ ꯒꯥꯔꯤ ꯑꯗꯨ NDNPS ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯧꯈꯠꯄ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯗꯨꯅ ꯐꯥꯔꯦ ꯍꯥꯏꯕ ꯇꯥꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯂꯨꯕꯗ ꯒꯥꯔꯤ ꯊꯧꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟড ꯑꯦꯐꯤꯌꯔꯁ ꯑꯣꯐ ꯕꯣꯔꯗꯔꯁ NABꯅ ꯐꯥꯔꯦ ꯍꯥꯏꯅꯁꯨ ꯇꯥꯈꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯒ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯔꯦꯀꯣꯔꯗꯅꯆꯤꯡꯕ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯃꯤꯗꯤꯌꯥꯗ ꯁꯦꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ FIR ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ MLA ꯑꯣꯏꯕꯅ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ NDNPSꯀꯤ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠꯇꯒꯤ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯅꯕ ꯊꯥꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯏꯟꯇꯔꯤꯝ ꯕꯦꯜ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯇ ꯂꯣ ꯏꯟꯀ꯭ꯔꯤꯃꯤꯅꯦꯇꯤꯡ ꯑꯣꯏꯕ ꯏꯕꯤꯗꯦꯟꯁ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔꯅ ꯏꯟꯇꯔꯤꯝ ꯕꯦꯜꯒꯤ ꯃꯍꯨꯠꯇ ꯑꯦꯕꯁꯣꯂꯨꯠ ꯕꯦꯜ ꯑꯣꯏꯅ ꯄꯤꯔꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯔꯥꯜ ꯂꯩꯕ ꯂꯩꯇꯕ ꯆꯦꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯆꯦꯟꯅꯗꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯦꯁ ꯑꯗꯨꯒꯤ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯂꯛꯇ꯭ꯔꯤ꯫
केस अदु हौजिक इन्वेस्टिगेशन की सरुक लैरी हाइब यारी हाइना पाउमिशन फोंदुकी मरम असना क्रिमिनल केस इन सीनब मणिपुर की सिटिंग अमसुम फॉर्मर एमएलए सिंह हाइबगी महुता क्रिमिनल केस इन सीने हाइदुना चिंगनब मणिपुर की सिटिंग अमदी फॉर्मर एमएलए सिंह हाइरगदी करी सुकाइदी हाइना पाउमिशन फोंदुकी अमरोमदना एक्स मिनिस्टर एल जयंत कुमार गिदी क्रिमिनल केस इन सीनब मणिपुर की सिटिंग अमसुम फॉर्मर एमएलए सिंह हाइबगी महुता NDNPS की केस अमदगी एंटिसिपेटरी बेल लौख्रे हाइगतबनी सुप्रीम कोर्ट ऑफ इंडिया ना पिरकपा डायरेक्शन की मतुंगिना हाई कोर्ट ऑफ मणिपुर ना सो मोतुदा रजिस्टर तौदुना रखतपा PIL नंबर 38 of 2020 in monitoring of criminal cases against MP MLA versus State of Manipur and 7 others की वोयल की मतंग Chief Justice ना लुसिंगबा Divisions Bench अमना जुलाई 13 दा इंग्लिशिंग अनिगा कुनगनिथोइदा मैटर से लौखतखिबदा Advocates Generals Manipur ना हेन फबा full particulars याव affidavit अमा थाकनबगी मतम कोर्ट की लौखिबा मतुंगिना मैटर से थासी की कुनग हुमदोइदा अमुहना लिस्ट तौबगी ममोइना थासी की कुनगनिथोइदा प्रोसिक्यूशन की डायरेक्टर ना कोर्ट सबमिट तौरपा एफिडेविट मणिपुर की सिटिंग अमसुम फॉर्मर MP MLA सिंह की मथक्ता लैब केस की लिस्ट अमद एक्स मिनिस्टर लंपोलापम जयंत कुमार की यावखिबदु एफिडेविट अदुगी एनेक्सर D2 दा स्पेशल कोर्ट NDNPS मणिपुर की स्पेशल पब्लिक प्रोसिक्यूटर ना फर्निश तौरप रिपोर्ट की मतुंग इन पनखिबने अदुबु PIL असिगा मरी लैनब एफिडेविट अदुदा अतोपा सिटिंग अमसुम फॉर्मर MLA तरेत की मताना पाउक्सीशन रिपोर्ट तौखिबदा एक्स मिनिस्टर लंपोलपम जयंत कुमार गिसु क्रिमिनल केस इन सीएनबा हाइखिबदुगी मनुंग चलनखिबादुगी मोता NDNPS की केस FIR नंबर 7 क्लोज 3 2022 अंडर सेक्शन 18 क्लोज B 2960 क्लोज 3 गा मरी लैनना कोना एंटिसिपेटरी बेल पीख्रे हाइगदबनी एक्स मिनिस्टर लंपोलपम जयंत कुमार की मतंगदा क्रिमिनल केस इन सीएनबा मणिपुर की सिटिंग अमसुम फॉर्मर MLA सिंह हाइब हेडलाइन की मखादा पुन यौक्सिनखिबा अदुगिदमक नुवाइतबा फोंदोक्सरी एडिटर अतोप पावमदना महिरोय अमता पास तौरक्तबदगी गवर्नमेंट स्कूल कुंत्रागा मरी थिंजिनख्रे हंदकता हाइदोखिबा बोर्ड ऑफ सेकेंडरी एजुकेशन असम लौबा क्लास 10 की एग्जाम रिजल्ट स्टेट गवर्नमेंट चलाइब स्कूल कुंत्रागा मरी की महिरोय अमता पास तौरप ngमखिद्राबा मतुंग हाइरिबा स्कूल सिंग अदु थिंजिननबा गवर्नमेंट फिरेप लौख्रे हाइरि हिरामसिगा मरी लैनन स्टेट एजुकेशन मिनिस्टर ना फोंदोखिबदा हाइरिबा स्कूल कुंत्रागा मरी इसिदगी महिरोय सवा हेनमना क्लास 10 की एग्जाम थाखि अदुबो रिजल्ट हाइदोरप मतम महिरोय अमता पास तौरखिदे मदुना मरम ओइरगा हाइरिबा स्कूल सिंग असि कानादबा स्कूल ओइरे हाइना लेंगना फिरेप लौदुना थिंजिननबा फिरेप अदु लौखिबनी अमरोमदा स्टेट असिगे गवर्नमेंट स्कूल खरदसु महिरोय यामना तमदबगी रिपोर्ट सिंग लैरे महिरोय लैत्रबदी स्कूल लैरुबगी कानब लैतबना मरम ओइरगा महिरोय लैतबी स्कूल सिंगसु थिंजिलब याना लैरे हाइना पाउसना फोंदोरखली मखासा थरकपोना पोंगनाफम पाउसिदिगे तो पाउखरना BLPB गनो हाइदना खोंजंग संसिंख्रे पोरमपात लेबा मेडिकल इंस्टीट्यूट अमगी का फाउंडर का मैनेजिंग डायरेक्टर ओजानुपा अमसुम ओजानुपियनी यावरगा महिरोय नुपी मसा मबु लाउतुनरग इज्जत मंगन बिखिबगी थाउदो ओदर सियनबा ओजानुपा अमसुम ओजानुपियनी की BLPB गनो हाइना ngasi महिरोय नुपी मसा की मेकेदी की मियामना सेरप कोट ममांगना खोंजंग संसिंख्रे मेडिकल इंस्टीट्यूट असिगी ओजानुपी बमुन कंपु मखा लेकाइदगी यमबेम सोनिया एलाइस नोनिबला सैकुन मपन अपप वाइकुल अमसुम टॉप खोना मखोंदगी लाइश्रम कुंजरानी सै कुनगनिपान अपकपा इबोपिशक सिंगामसुम ओजानुपा SK वहित की एनस्पेटरी बेल थारखिबगा लोइनना मसिगी हियरिंग ngasi डिस्ट्रिक्ट एंड सेशन जज इम्फाल वेस्ट की दा अरोइबो ओइना खनख्रे लोइनना थास की कुंथरागा मते फाब ऑर्डर रिजर्व तौखिबगा लोइनना मखोय अहुम नुमित असिदा लाकनबजु खनख्रे ngasi chatkhiba hearing aduda makhoi ahumbu BLPB gano haiduna mahiru nupi masagi makedigi miyamna serap court mamangda khongjang saksingkhre loinana BLPB yaroi makhoi bu phadun matik saba serap phangan biu haiba kholaw kya sulauki Isel Express tigi atopa paw khrana kabru singdol sajilamba khangpok tara sidokre kangpokpi reserve forest ki manungsanba kabru singdol gi saruk singda lam khopsinduna sajilamba khangpok sang tara sidokre hairiba khangpok sang adu popi pambi thana bamadi yengsinana ba sagalam ba wegani
ngasi warundra ki makhara kangpokpi forest division amasung kangpokpi district police ki miyai nifu manga rom na saba khutpu amana kabru hill range ki tongan ton mafam sing da sagalamba kangpok sing adu sidokibani mafam sing adu miyai kyana logi wawan pobi bami thabra sijinaram kibani reserve forest ka mari lainana sim ki Indian Forest Act 1927 की सेक्शन 26 की मखारा सिदोपी की थपक थोरम सिंग अदो पैहतखिबनी लो सिगी मतुंगिना रिजर्व फॉरेस्ट की मनुंग सन मफम सिंग संगसिनबा उमंग कोकथोक्तुना मई मरोंग थाबामदी लंबी सेम यादे असिगुम लो से थुगाइबसिंग था तरुक जेल थंबा नत्रगना फाइन थियन नत्रगना अनिमक सरा ओइबा फंगबा याय कांगपोक्पी फॉरेस्ट डिवीजन अमसुं पुलिस की अपुनबा टीम अमना काउब्रु सिंगसांग पारेंग दलम खोपसिनदुना कांगपोक सरमबसिंग अदु लौथोकपा ngam मिनिस्टर एन बेरेना थागरपस फोंदोखि लोशिलपोइन तो पावमना गाड़ी मंगा मथंग मथंग थोमलमलगा थौखिबा कार युम अमदा युंगसिनख्रे यामना तांगना थोप थौदो अमदा अंगौबो मसुगी Chevrolet cruise car अमना लंबीदा थोरंबा गाड़ी मंगा थोमलमलगा सियनखिनाबो होनाबदा कुनुंग मवांग पैलेस कंपाउंड मनाक्ता लैबा युम अमदा थोमजिनबदगी ड्राइवर अमदी ममानबो हॉस्पिटल यौख्रे थौदो सिंगरा नुमिदांग पुंग 9:50 ताबा मतमदा कोंगबा मैकैरोमदगी लाक्पा Chevrolet cruise car MN05A7460 na lambi da thoramba RE Octo ama Honda Pressure ama Hyundai Creta ama Maruti 800 amadi Maruti Swift gari amaga mathang thomlamlaga sian khibadigi police amadi miyai khrana tanaraki adobu car adu Gomidaji Temple manak Palace compound liba El Rocky kauba amagi yumda thomjinki car adu thomjinbada car adu ki driver thingbaijam lanthoi sei kun apokpa TS matum laifamna nungmaibung pung makhong amadi car adu da lakminaba miyu amaga asu apon thuki makhoi anido Jenims amadi Remedy Hospital pukhatuna layengki Chevrolet cruise car aduna कोंबदगी थोरकलगा गाड़ी मसा अमा यावना गाड़ी मरी थमलमखि अदुबु का हेना आसु अपलदि यावखिदि अदुगा Chevrolet car aduna गाड़ी मरी थमलमलबा मतुंग कुनुंग मवांग पैलेस कंपाउंड संगफमदा स्विफ्ट कार अमा अमुक थमलमलगा कना थौरगा कार अदु पैलेस गेट ता लेबि युमदा थमजिनखिबनि हाइदि थौदो अदुगा मरी लेनना पोरमपाट पुलिस स्टेशन केस लोखख्रेसो हाइदि लुसिलकपोइना तो पावमना सोनाली फगत गवार Ashiba Hakchang ओइन फंख्रे मसादा का हेना मसिन तुमदबा पोसकना थिनखिबगी दखफम मरी मंगा लेरमी हौखिबा लेबा पुप नुमिता भारतीय जनता पार्टी बीजेपी की लुसिंगबी सनाली फगत Ashiba Hakchang ओइना गवागी समुद्र मपान लेरमले हेना पावगी लिखुना मन फोंदोरकली लेखुन सिगी मतुंगिना सोनाली नमा की मखाता थबक तौबा एम्प्लॉय खरगा लोइनना गवार सखिबनी पोस्टमार्टम रिपोर्ट की मतुंगिना लुसिंगबी सिगी मसादा का हेना मसिन तुमदबा पोसकना थिनखिबगी दखपम मरी मंगा लेरम थेंगनखि थौदो अदुगा मरी लेनना माका लोइनखिबा मियोइसिंगी मनुंगदगी अनिदि म्याद असिगी मतांगना मराल सिरिबनी मसादा असोकपा दखपम क्यागा लोइनना थेंगनखिबा असिगी मतांगना म्याद असिगी मरी लेनना थिजिलिबि इन्वेस्टिगेटिंग ऑफिसर सबसाबा मखंगदोनबा अकनबा थबक पैखतपा होख्रे हाइरि माकी मयामना फोंदोखिबगी मतुंगिना मिसी असिगा मरी लेनना गवा पुलिसना FIR अमा लौखतुना सोनालीगा लोइनखिबा मियोइ अनिगी मतकता चार्ज तौख्रबा मतुंगदा माकी हक्चांग अदु पोस्टमार्टम तौखि ngasi goa police na sonali phawat ki personal assistance sudir sangwan amsung ma ki marup sukhawinder wasiani ki matakta miat pe ki maral siraduna case ama register tauki makhoi NAC hokibani to ka banumita sonali ka loinana goa ra thunakibani sonali na sikidringi ki mamang pung khara walingai da mobile phone ni khuthang mangna mama ga wari sanaki ma ki manau no PM su manau no pa ga su wari taunaki haina BJP ki lusing bi sigi mabunu funtoki माका लोइना खिबसिंग अदुगी मरक्तिगी मियो अनिगा माका मरै येनबा लै हाइबा वाफम सोनालीना माकी इमुंग मनुगी मियोइसिंदा फोंदोलमबसु लै हाइदि माकी सै तरागा मंगारोमदा ngairipi masanupi Yashodharana लैखिद्रबि ममागी असुम लांगजिन थिदोक पिनाबा लैंगाकी मफमदा तक्सिनखि माकी मसादा का हेना मसिन तुमदबा पोसकना थिनबगी दखफम क्या लेरम मरमना मिसियेसि लक्तुनरगा हाटकिबा ओइगनि हाइना पुलिस अथॉरिटी न सिंगनबा फोंदोखि मसागी सै निफुगनि थे शुरबि लुसिंगबेसि गवादा कोइबा सखिबा मियोइ कंगुप अमगी मरक्ता यावखिबनि आनबिगी ओइना थिजिनखिबा अमदा माक थमोगी लैना मना मरम ओइरगा लैखिदबनि हाइना मियामना थाजखि अदुबो पोस्टमार्टम तौरबा मतुंगदा मसादा असोकपदा खमसिंग लेरमदगी लक्तुनरगा हाटपनि हाइबा वाफम अमा नौना थुलखिबनि
माके अशिबा हक्चांग अदो अवांग थंगबा गवागी अंजुनादा लैबा सेंट एंटोनी हॉस्पिटल पुरक्तुना पोस्टमार्टम चतखि माके मनाव नुपा रिंकू दकाना मिशी सिगी मतंगना गवा पुलिस कंप्लेंट रिपोर्ट अमा थंगथि माके रिपोर्ट अदुदा सोनालीबु सुधीर संगवान अमसुम सुखा विंदर अनिना रेप चथराबा मतुंगदा हाटखिबा ओइगनि हाइबा वाफम सुपनखि हाइदेनसु पाउसन मकाता फोंदोरगनि दुगा हुसुकुइनदि म्याम पाउस मतंगा सलुशन जरगे अमसुम म्याम पुना अनौबा अपडेट ngamiनसि एंड थैंक यू